JIRIBAM da LEIRIBA 50-bedded hospital asi district hospital amagi thakta upgrade tauduna JIRIBAM district ta THENGNARIBA ana LAYENG gi khudong CHADABA sing asi KOKHANBIYU HAINA district hospital monitoring committee JIRIBAM WAED JIMPAL WWOK AJMP AJPWWA AMBSU AJUCA JDO UJYL COCOMI WMC Amadi RNLPM na mari LEINABA singi PUKNING chingsilakli hiram asiga mari LEINANA ngarang JIRIBAM da leiba JIMPAL gi office ta pangthokpa paugi mifam amada district hospital monitoring committee gi member Phanjaubam Manteshori na hai miyam na taliba demand asi mari LEINABA singna tha asigi taratare fawbagi manungda thabak oina onthoktrabadi general strike amadi economic blockade yauna Tonganba Khongjang kaya Changshinba Houragani hospital asida Dr. Matik Chana Thambiyu haiba demanda JIRIBAM gi Tonganba luk kaya na punduna Khongjang singsilibani adum oinamak mari LEINABA singi maikaidagi hojik fawba positive oiba response amata laktaba asi laibak thibani asumna miyam gi demand asi matam sangna tasin usinadana lakpana ahenba Khongjang sing changsinnaba warep asi laurakpani tha asige taratare fawbagi manungda chapchaba response ama laktrabadi ngasi ahing nongyai JIRIBAM pumba pung kun marigi general strike chatharagani madu fawbada mari LEINABA singna tasin usinadana leirabadi tha asige 18 demand sing asi fangdriba fawba economic blockade chatharagani hainasu mahangna makatana phongdokhi sing bai kuna thumgiba wafam habadi tan tradet fawbagi manungda higher authority na mari LEINABA medical department na amadi lenga loisingna kaigumba aikhogi ababa response bibiraktrabadi tang tradet mo bibiraktrabadi mathangi nami tang trani pandagi koi tongan asidagi hena kanba khungjang ama zatharagani haiba wafam adu thamgibani aduna maram oiraga tang karigumba response phangdragadi tang tradagi hinung yaidagi hungkun barigi JIRIBAM akumbagi general strike si laksare adu karigumba adu su amuk response phangdragadi thangnaba nami tang drama pandagi economic blockade JIRIBAM dagi pot sing sai sing lalon amata makhata na impharda puthokpa yadaba economic blockade hana phamasi laksare hanai